ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯆꯩꯁꯤꯅ ꯑꯩꯉꯣꯟꯗ ꯇꯧꯁꯤꯅ ꯌꯥ ꯇꯦꯅꯦ ꯃꯌꯥꯝ ꯑꯩ ꯁꯝ ꯀꯊꯠꯈ꯭ꯔꯦ ꯈꯔ ꯇꯦꯅ ꯀꯊꯠꯈ꯭ꯔꯦ ꯁꯝꯗꯣꯟ ꯌꯥꯝ ꯀꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯈꯣꯏ ꯄꯟꯖꯥꯕꯒꯤ ꯑꯩꯈꯣꯏ ꯆꯦ ꯃꯃꯥꯟꯅꯕꯤ ꯑꯃ ꯆꯦꯒ ꯊꯥꯖꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯥꯖꯔꯛꯑꯦꯕ ꯑꯗꯨꯒꯤ ꯏꯆꯦ ꯑꯗꯨꯒꯤ ꯃꯌꯨꯝꯗꯨꯒ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏ ꯆꯦ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯥꯏꯀꯣ ꯑꯗꯨꯒꯤ ꯆꯠꯇꯣꯏꯅꯦ ꯑꯩꯁꯦ ꯄꯨꯔꯥ ꯍꯅꯨꯕꯤ ꯃꯥꯜꯂꯦ ꯁꯝꯒꯁꯦ ꯂꯣꯏ ꯍꯨꯒꯠꯂꯒ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯤ ꯑꯅꯤꯁꯦ ꯂꯩ ꯑꯗꯨ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯃꯅꯤꯄꯨꯔꯒꯤ ꯇꯨꯟꯇꯨꯅꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯀꯩꯅꯣ ꯇꯨꯟꯇꯨꯅꯤ ꯍꯥꯏꯅ ꯐꯖꯩ ꯍꯥꯏꯅꯤ ꯀꯩꯅꯣ ꯅꯪ ꯀꯩꯅꯥꯏ ꯈꯜꯂꯨꯔꯒꯦ ꯃꯤ ꯁꯦ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯁꯦ ꯄꯩꯁꯥ ꯄꯨꯔꯛꯇꯤꯌꯦ ꯄꯩꯁꯥ ꯑꯩꯈꯣꯏ ꯄꯩꯁꯥꯒꯁꯤꯅꯦ ꯍꯥꯏꯒꯠ ꯀꯩ ꯕꯣꯔ ꯄꯥꯏꯁꯦ ꯎꯗ꯭ꯔꯥ ꯃꯤ ꯁꯤꯡꯖꯨ ꯆꯥꯗꯣꯏꯅꯤ ꯃꯤ ꯁꯤꯡꯖꯨ ꯀꯣꯕꯤ ꯍꯧꯕ꯭ꯔꯥ ꯀꯔꯝ ꯀꯥꯟ ꯆꯥꯗꯣꯏꯕ ꯃꯁꯤ ꯌꯨꯗ꯭ꯔꯤ ꯅꯍꯥꯟ ꯖꯦꯟ ꯊꯣꯡ ꯆꯥꯗꯣꯏ ꯃꯤ ꯁꯤꯡꯖꯨ ꯆꯥꯗꯣꯏ ꯅꯣꯏꯕꯣ ꯅꯪ ꯃꯤ ꯁꯤꯡꯖꯨ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯁꯦ ꯀꯩ ꯂꯥꯛꯅꯨꯅꯦ ꯃꯤ ꯁꯤꯡꯖꯨ ꯆꯥꯔꯒꯦ ꯃꯤ ꯁꯤꯡꯖꯨ ꯃꯥꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯈꯜ ꯈꯜꯂꯛꯏꯅꯦ ꯌꯥ ꯁꯤꯗꯥꯔꯦ ꯃꯪꯅꯤꯅꯦ ꯅꯠꯇꯦ ꯑꯩꯗꯤ ꯃꯁꯥꯏꯅꯦ ꯑꯩ ꯇꯩꯊꯣꯛꯈ꯭ꯔꯦ ꯑꯩ ꯇꯩꯊꯣꯛꯏꯅꯦ ꯃꯥ ꯀꯩ ꯂꯥꯛꯅꯨ ꯂꯣꯏ ꯎꯗꯤꯡ ꯈꯨꯡꯒꯅꯤ ꯅꯣꯏꯕꯣ ꯅꯠꯇꯦ ꯎꯗꯤꯡ ꯈꯨꯡꯒꯅꯤ ꯅꯣꯏꯕꯣ ꯁꯤ ꯑꯩ ꯃꯁꯥꯏꯅꯦ ꯅꯍꯥꯟ ꯁꯩꯗꯥꯏ ꯑꯃ ꯇꯩꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯏꯆꯦ ꯍꯣꯏꯗ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯠꯂꯒ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯒꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦꯁꯤꯒ ꯂꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯆꯦ ꯁꯤꯗ ꯂꯩ ꯑꯍꯟ ꯑꯣꯏꯁꯜꯂꯦ ꯃꯥꯁꯦ ꯍꯥꯟꯅ ꯌꯥꯝ ꯁ꯭ꯇꯥꯏꯜꯒ ꯀꯜꯂꯝꯕ ꯃꯤꯅꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯕꯗꯒꯤ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯅꯤꯄꯨꯔ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯕꯗꯨꯗꯅꯦ ꯀꯩꯗꯧꯔꯕ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯕꯗꯨ ꯀꯩꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅꯤ ꯂꯥꯟꯗꯨꯒ ꯂꯥꯟꯗ ꯃꯥꯁꯦ ꯃꯀꯣꯛꯁꯦ ꯆꯥꯏꯈ꯭ꯔꯦꯕ ꯂꯥꯟꯗ ꯃꯀꯣꯛꯁꯦ ꯆꯥꯏꯈꯤꯗꯅ ꯃꯥꯁꯦ ꯀꯦꯒꯅꯤ ꯀꯩ ꯈꯪꯈꯤꯗ꯭ꯔꯦ ꯂꯥꯜꯂꯛꯇ ꯉꯥꯎꯕꯤꯅꯤ ꯍꯥ ꯂꯥꯜꯂꯛꯇ ꯉꯥꯎꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯃꯣꯏꯁꯦ ꯑꯗꯨꯅꯦ ꯉꯥꯏꯈꯣꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯃꯨꯛ ꯀꯩꯅꯣꯗ ꯆꯠꯇꯣꯏꯅꯦ ꯁꯤꯜꯆꯔꯒꯤ ꯏꯆꯦ ꯆꯧꯕꯤꯒꯤꯗ ꯑꯃꯨꯛ ꯍꯌꯦꯡ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯉꯁꯤꯀꯣ ꯉꯥꯏꯈꯣꯅꯦ ꯉꯥꯏꯈꯣꯅꯦ ꯐꯤ ꯍꯣꯏ ꯇꯥꯃꯤꯅꯦ ꯃꯊꯪꯁꯦ ꯃꯥꯁꯦ ꯌꯥꯝ ꯍꯅꯨꯕꯤ ꯐꯥꯔꯦ ꯚꯥꯏ ꯑꯩꯅ ꯍꯥꯏꯕ ꯅꯪ ꯐꯥꯕꯨꯗꯤ ꯐꯥꯗꯦ ꯑꯗꯨꯒ ꯃꯍꯤꯡ ꯀꯥꯔꯦ ꯂꯪꯍꯧꯗꯕꯅꯤ ꯉꯧꯗꯦ ꯏꯃꯨꯡ ꯅꯦꯕꯥꯗꯨꯅꯦ ꯀꯣꯏꯁꯤꯜꯂꯇꯥ ꯏꯃꯨꯡ ꯅꯦꯕꯥꯗꯨ ꯁꯤꯀꯤꯝ ꯊꯣꯛꯇ꯭ꯔꯤꯕ ꯃꯥꯁꯦ ꯀꯔꯤꯒꯤꯅꯣ ꯆꯠꯅꯗꯕ ꯈꯪꯗꯦ ꯊꯕꯛ ꯁꯨꯕꯁꯨ ꯅꯠꯇꯦ ꯈꯪꯗꯦ ꯃꯨꯅꯕꯨ ꯇꯧꯋꯦ ꯑꯩ ꯈꯪꯗꯦ ꯃꯥ ꯆꯥꯟꯅꯗ꯭ꯔꯥ ꯈꯪꯗꯦꯕꯣ ꯑꯗꯨꯝ ꯃꯨ ꯂꯩ ꯃꯥ ꯀꯔꯤ ꯃꯁꯤꯅ ꯅꯪꯉꯣꯏ ꯌꯥꯏꯕꯤ ꯃꯣꯅꯒ ꯆꯦꯜꯂꯒ ꯌꯥꯡꯈꯩꯕꯤꯈꯣ ꯀꯥꯏꯅꯦ ꯍꯣꯏ ꯃꯁꯤꯅ ꯅꯪꯉꯔꯣꯏ ꯈꯪꯗꯦ ꯍꯣꯏ ꯅꯪꯉꯔꯣꯏ ꯈꯪꯗꯦ ꯆꯦꯜꯂ ꯌꯥꯡꯈꯩꯕꯤꯈꯣ ꯏꯆꯦ ꯇꯥꯛꯏꯅꯤ ꯅꯥꯅꯗꯦ ꯅꯕꯥꯅꯤ ꯎꯅꯕꯗꯨꯒ ꯅꯨꯡꯁꯤꯔꯕꯤꯅꯦꯅ ꯃꯦꯃꯣꯔꯤ ꯑꯣꯏꯖꯅꯕꯒꯤ ꯍꯥꯏꯅ ꯅꯪꯒꯤ ꯇꯧꯗꯣ ꯃꯥꯏ ꯃꯣꯕꯥꯏꯜꯒ ꯑꯩꯅꯗꯤ ꯌꯦꯡꯉꯤꯔꯥ ꯑꯩꯅꯅꯦ ꯃꯃꯥꯡꯗꯁꯨ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯑꯩ ꯍꯪꯉꯤꯀꯣ ꯅꯪꯁꯦ ꯑꯗꯨ ꯎꯔꯤ ꯎꯔꯥꯗ ꯅꯪꯅꯗꯕ ꯍꯥꯏꯇꯥꯔꯦ ꯅꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯝ ꯂꯥꯛꯇꯦꯅ ꯂꯥꯛꯄꯗ ꯑꯗꯨꯝ ꯍꯪꯉꯤ ꯆꯦꯔꯇꯥꯁꯦ ꯆꯪꯉꯝꯃꯗꯤ ꯉꯝꯗꯕ ꯀꯥꯏꯗꯩꯅꯣꯅꯦ ꯎꯔꯥ ꯎꯔꯤꯅꯤ ꯌꯥꯝ ꯍꯥꯞꯄꯜꯂꯣꯏꯗ ꯁꯤꯡꯖꯨꯒ ꯇꯧꯔ ꯆꯥꯔꯤ ꯃꯣꯏꯅꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯁꯤꯡꯖꯨ ꯆꯥꯔꯤ ꯆꯥꯗꯕꯤ ꯅꯪ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯨ ꯌꯥꯝꯅ ꯆꯠꯂꯨꯅꯨ ꯌꯨꯝꯗ ꯄꯨꯔ ꯆꯥꯒꯗ꯭ꯔꯥ ꯕꯪꯕꯪ ꯁꯥꯅꯤ ꯌꯦꯡꯉꯨ ꯈꯤꯇꯪ ꯍꯥꯞꯄꯜꯂꯒ ꯗꯝ ꯃꯣꯔꯣꯛꯀ ꯃꯨꯛꯕꯥꯡ ꯇꯧꯔ ꯁꯤꯡꯖꯨ ꯃꯨꯛꯕꯥꯡ ꯃꯣꯏ ꯑꯅꯤ ꯄꯨꯟꯈꯤꯕꯁꯤꯒ ꯅꯨꯡꯉꯥꯏꯗꯅ ꯍꯔꯥꯎꯗꯅ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ ꯀꯔꯤ ꯍꯥꯞꯄꯤ ꯑꯩꯁ ꯐꯥꯎꯒ ꯁꯥꯖꯤꯜꯂꯛꯑꯦ ꯑꯩ ꯀꯦꯃꯦꯔꯥꯁꯤꯗ ꯈꯩꯗꯣꯛꯀꯅꯤ ꯁꯤꯗ ꯀꯌꯥꯒꯤꯅꯣ 20 ꯔꯨꯄꯤꯁꯀꯤꯅꯤ ꯇꯝꯂꯤ ꯑꯖꯥꯡꯕ ꯅꯪꯗꯤ ꯊꯤꯛꯏꯅꯦ ꯄꯤꯛꯄ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯧꯕ꯭ꯔꯥ ꯇꯧꯋꯦ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯖꯨꯒ ꯀꯁꯥ ꯁꯤꯡꯖꯨꯒ ꯀꯔꯝꯕꯅ ꯍꯥꯎ ꯍꯦꯜꯂꯦ ꯃꯅꯤꯄꯨꯔꯅ ꯍꯦꯜꯂꯤꯌꯦ ꯆꯠꯂꯍꯦ ꯀꯁꯥꯗꯅ ꯍꯦꯟꯕꯅꯦ ꯃꯅꯤꯄꯨꯔꯗꯅ ꯍꯦꯜꯂꯤ ꯀꯥꯏꯅ ꯃꯥꯏ ꯃꯅꯤꯄꯨꯔꯁꯤꯃꯨ ꯊꯥꯒꯠꯂꯤꯌꯦ ꯀꯁꯥꯗꯅ ꯍꯦꯟꯗ꯭ꯔꯥ ꯍꯥ ꯈꯪꯗꯤꯌꯦ ꯆꯤꯟꯊꯤꯕꯤ ꯃꯆꯤꯟ ꯊꯤꯔꯗꯅ 사대 자. 자. The next day. ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀꯣ ꯁꯤꯜꯆꯔꯗ ꯆꯤꯆꯧꯒꯤꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦꯀꯣ ꯕ꯭ꯂꯣꯛꯁꯤꯡꯁꯦ ꯂꯣꯏ ꯄꯨꯟꯁꯜꯂꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯄꯨꯟꯁꯜꯂꯦꯀꯣ ꯃꯌꯥꯝ ꯍꯦꯜꯂꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯍꯔꯥꯎꯇꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯆꯤꯆꯦꯁꯦ ꯅꯣꯡꯃ ꯅꯤꯅꯤ ꯅꯨꯃꯤꯠ 2 days ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯊꯤꯟꯗꯣꯏꯅꯦ ꯊꯤꯟꯕ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏ ꯆꯤꯆꯧꯒꯤ ꯚꯔꯥꯗ ꯑꯩꯈꯣꯏ ꯆꯤꯆꯧꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯁꯤꯜꯆꯔꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥꯅꯤꯁꯦ ꯄꯨꯖꯝꯃꯒ ꯆꯠꯂꯦ ꯃꯕꯥꯅꯤꯁꯨꯀꯣ ꯑꯧ ꯅꯥꯅ ꯁꯤꯜꯆꯔ ꯑꯗꯒꯤ ꯏꯆꯥꯅꯤꯁꯨ ꯃꯕꯥꯅꯤꯁꯨ ꯄꯨꯖꯝꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯦꯆꯦꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯦꯆꯦꯒ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯧ ꯍꯣꯏꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯩꯔꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯤꯁꯨ ꯑꯩꯈꯣꯏ ꯆꯤꯆꯧ ꯍꯣꯏꯗꯅꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯄꯨꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯆꯤꯆꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯁꯨ ꯂꯥꯛꯇꯣꯏꯅꯦꯕ
ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯎꯅꯅꯤꯡꯕꯒꯤ ꯃꯥꯁꯨ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯁꯦ ꯄꯨꯔꯥ ꯉꯁꯤꯁꯦ 31ꯅꯦꯕꯀꯣ 31 ꯗꯤꯁꯦꯝꯕꯔꯅꯦꯕ ꯉꯁꯤꯁꯦ ꯑꯗꯨꯅ ꯆꯍꯤ ꯑꯂꯣꯏꯕꯒꯤ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯑꯥꯗ ꯑꯦꯟꯖꯣꯏ ꯇꯧꯔꯨꯗ꯭ꯔꯣꯕꯅꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯗꯨꯝ ꯀꯃꯥꯏ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯅꯤ ꯅꯪꯁꯨ ꯍꯥꯏꯅ ꯇꯧꯅ ꯑꯝꯇꯪꯗꯤ ꯍꯥꯏꯕꯤꯗꯦꯅꯦ ꯅꯪꯁꯨ ꯑꯩ ꯆꯤꯟꯅꯁꯤꯒ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯁꯦ ꯌꯨꯝꯗ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯑꯝꯇ ꯅꯝꯍꯧꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃ ꯁꯨꯅꯕꯗ ꯚꯤꯗꯤꯑꯣ ꯅꯝꯒꯅꯤ ꯀꯥꯏ ꯀꯥꯎꯊꯣꯛꯄꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯨꯏꯅ ꯎꯅꯗꯕꯅꯤꯗꯅ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯀꯝꯐꯥꯎ ꯅꯝꯍꯧꯗ꯭ꯔꯦ ꯌꯨꯝꯗ ꯂꯩꯕꯒꯤꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯅꯤꯀꯣ ꯑꯩꯒ ꯏꯆꯥꯊꯣꯏꯕꯤꯒ ꯑꯗꯒꯤ ꯏꯆꯥꯊꯣꯏꯕꯤ ꯑꯅꯤꯒ ꯑꯩꯒ ꯑꯩꯈꯣꯏ ꯆꯦꯒꯅꯤ ꯆꯠꯇꯣꯏꯁꯦ ꯂꯥꯏꯟ ꯒꯥꯔꯤꯗ ꯁꯨꯝ ꯆꯠꯈ꯭ꯔꯅꯤ ꯑꯗꯒꯤ ꯑꯕꯨꯡꯉꯣꯗꯤ ꯑꯦꯛꯖꯥꯝ ꯅꯛꯁꯜꯂꯛꯄꯅꯤꯅ ꯃꯥꯗꯤ ꯄꯨꯕꯤꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝꯅꯗꯤ ꯈꯟꯒꯅꯤ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯕꯨꯡꯉꯣꯁꯦ ꯄꯨꯕꯤꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯈꯟꯒꯅꯤ ꯑꯗꯣ ꯑꯕꯨꯡꯉꯣꯒꯤ ꯄ꯭ꯔꯤ ꯐꯥꯏꯅꯦꯜꯁꯦ ꯗꯦꯠ 6ꯗꯒꯤꯅꯦꯕꯀꯣ ꯖꯅꯋꯥꯔꯤꯒꯤ ꯑꯗꯨꯗꯨꯅ ꯃꯥꯗꯣ ꯆꯠꯄ ꯈꯣꯠꯄꯗꯣ ꯌꯥꯗ꯭ꯔꯕꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥꯗꯣ ꯄꯨꯕꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯛꯇ ꯑꯣꯏꯅ ꯆꯠꯂꯦ ꯑꯗꯣ ꯍꯣꯔꯦꯟ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯗꯨꯒꯗꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯌꯥꯎꯔꯛꯇꯔꯦ ꯁꯤꯒ ꯅꯨꯄꯤ ꯂꯥꯛꯑꯦ ꯆꯨꯖꯥꯛ ꯁꯨꯔꯦ ꯁꯤꯒꯅ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯤ ꯃꯅꯤꯄꯨꯔꯗ ꯍꯟꯈꯤꯗꯣꯔꯦ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝꯗꯣ ꯃꯅꯤꯄꯨꯔꯗ ꯌꯦꯡꯉꯨ ꯈꯪꯉꯕ ꯌꯦꯡꯉ ꯂꯩꯕ ꯈꯪꯉꯕ ꯃꯨꯛꯕꯥꯡꯒ ꯇꯧꯁꯤꯅꯦ ꯇꯧꯔꯒ ꯇꯧꯗ꯭ꯔꯦ ꯃꯨꯛꯕꯥꯡꯒ ꯑꯝꯇ ꯑꯩꯈꯣꯏꯁꯦ ꯃꯦꯃꯣꯔꯤ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯐꯖꯅ ꯀꯦꯊꯕꯤꯔꯦ ꯑꯩꯅ ꯈꯔ ꯀꯦꯕꯤꯔꯦ ꯃꯥ ꯀꯦꯒꯟꯗꯦ ꯌꯥꯕꯗ ꯀꯦꯕꯤꯔꯦ ꯉꯁꯤ ꯈꯔ ꯍꯧꯖꯤꯛ ꯁꯨꯅꯥꯏꯗ ꯒꯥꯔꯤ ꯐꯝꯃꯦ ꯁꯨꯅꯥꯏꯗꯒꯤ ꯁꯤꯜꯆꯔ ꯒꯥꯔꯤ ꯊꯥꯗꯣꯔꯦꯕꯀꯣ ꯑꯗꯨꯒꯤ ꯐꯝꯃꯦ ꯊꯥꯔꯅꯤ ꯒꯥꯔꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯒꯦꯀꯣ ꯍꯣꯏ ꯆꯤꯡꯗꯩ ꯀꯨꯝꯃꯛꯄ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯜꯂꯦ ꯁꯤꯒ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯀꯣ ꯂꯣꯏ ꯄꯨꯜꯂꯒ ꯍꯧꯖꯤꯛ ꯆꯤꯆꯦ ꯍꯣꯏꯗ ꯆꯪꯗꯣꯔꯦ ꯍꯧꯖꯤꯛ ꯁꯤꯜꯆꯔ ꯃꯦꯗꯤꯂꯦꯟ ꯌꯧꯔꯦꯕꯀꯣ ꯑꯗꯨꯒ ꯕꯦꯛ ꯆꯥꯎꯁꯤꯡꯒ ꯌꯧꯗꯣꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯗ ꯁꯣꯝꯗ ꯏꯆꯦ ꯑꯅꯤ ꯑꯃꯁꯨ ꯃꯥꯡꯉ ꯆꯠꯂꯤꯁꯦ Bye. Nào chú không cái gì đâu. Khôi cháu này được. Xí cái này vào khôi cháu vậy. Mà thắc tôi đây đó. Lâu nè. Lâu. Nào. Muốn nu lao đấy, hay tụi nó chung rồi. Kakalya chicha hoida ko chicha hoigi rent ahan balak chari nei chana kya khudai laga ke piche lagum thara ga tole ke phangna ga lai chi moi na hana thunge moi khoi ngai lai re thung ba ro mai da mani ma wa ho kala ka kan ni ne kali se jang hoigi sina kya wa khare jau re Kuji cowok ini room cakum masih pitak na taruh lagi. Tidak sih kalau saya tahu. Cak tahu jalan. Semai na koridor ya. Semai lagi bapak cewek lagi sih. شوفوا من الهواء TV라게 TV 이상 ꯍꯧꯖꯤꯛꯅ ꯑꯃꯨꯛꯀꯣ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄꯒ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯇꯥꯎꯟꯗ ꯑꯃꯨꯛ ꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯆꯦꯒ ꯑꯗꯒꯤ ꯏꯆꯦ ꯃꯆꯥ ꯅꯨꯄꯤꯒꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯝ ꯄꯤꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯇꯥꯎꯟꯗ ꯍꯧꯖꯤꯛ ꯊꯣꯛꯇꯣꯏꯅꯤ ꯑꯗꯨꯒꯤ ꯆꯥꯛ ꯄꯨꯔꯞ ꯇꯧꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯊꯣꯛꯃꯤꯟꯅꯔꯦꯕꯀꯣ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯍꯦꯡ ꯇꯥꯔꯛꯏꯅꯦ ꯍꯧꯖꯤꯛ ꯇꯥꯎꯟꯗ ꯊꯣꯛꯇꯣꯔꯦ ꯑꯩꯈꯣꯏ ꯇꯥꯎꯟꯗꯒꯤ ꯄꯣꯠ ꯆꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯄꯣꯠ ꯆꯩ ꯑꯃꯨꯛ ꯂꯩꯔꯨꯗꯣꯏꯅꯦ ꯑꯗꯨꯗꯨꯒꯤ ꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯦ ꯍꯣꯏꯁꯤꯒ ꯃꯊꯪ ꯊꯣꯛꯇꯣꯔꯦ ꯏꯆꯧꯗꯤ ꯀꯗꯥꯏ 이정도 그래. 나와. 지금 좀 남자라 보도다. 어떻다. 어떻게 누사 살이 좀 알아? 뭐 살아? 지금 좀 잘하니까. 좀 잘해 봐. 너나 더 좀. 거기 지금 보도 갑자기 거기 지나오기.
메모리 오이나 보기고 나와 나는 오늘 가빠진 거 그래요. 지정 lại thằng này 지정 không lại Salisiga, parang sa. Hawzi mo taon na talaga, kailan tao doon niya. Puchay lewi doon niya ba ko? Duga, kamu ko chichoy da, kasi lewi doon niya, chichoy da kasi lewi doon niya ba? Ay ga ko chiga, manipur gichiga ko. Nga ni sila. Pare kay kelege doon siya kala kaya. Ay siga ne susa to bodo. Mano mamaltek ka to ba? Adugi mamaltek ka to jaw to nila. Adugi bare me ne. Adugi ni adugi. Jemuni. Adugi maro mo ya me ma. Ciao. Kek to pai gini, nang numa pai to numa itia. Noi de chakko chai na. Nang ai dam na do do ai dam aja hawo. Ei je maro de dam. Hai de. Tuja ka mo de. To stola. Ai đi video làm mẹ thả tôi đi không để đi làm video qua chạy thả tôi rồi nhỉ có sao khi nào cái chuột lật tới đâu mà giờ phi ra cái đó ai cũng chẳng muốn trả đi có chuyện nào đây cái này bu mày làm new video mall lagi ko kumtharaga hoi choi choi kwa sa ni ngai ko pam ki kwa cha bu mai di bak che kwa jam pam ni ko ai tane kwa cha tri se do moi kwa cha ni ngai na siga le ko kam kwa sa le ko aina dum lushina ko memory wena ba hai na dum si moi ko mari kwa cha ba gi se do mai na video se capture ta hoi kai kai no ni chocolate chai ro hao bra toi jo ani sina Gora bon sila Sang market ta rất coi nè hồi tiếp đây anh sao rồi ambulance này ambulance thì lấy gì nào Manipur ki bayam khalli ba Manipur ki ham na bagi cha ki inau ki phải lỗi chẳng là cái rồi đó ratu to na bagi cái lại lấy pi châu hay đâu ra tới đây đi mina gam mina lor ni ngan tan jimu mayam ko bisal market e punthara ga siga hanubi ma leba se aside siga koi cha thoi bisina pesa hak ke na ko ma pesa ka hapi ram me de gi di hanubi sina ko arsibat ka se pirei ba ko doi gi cha thoi bi se samana lambi da samana pesa ni ba khot pa ahal leba se ubaja di ba ma hekta pesa hap ninge ba ko adune de ma pesa hapam me ai thawai se dungai jarim pesa ja hapam ma bani ne ko chalo à mama ơi chào rồi cho Mama, saya kau sakit tu. Apa mana? Saya apa mana? Joni. Se, Joni. Jiu minum gua. Joni sakit je apa? Joni sakit. Gay. Hujung ko moi ni se sa ni se moi kaina tau ge golgappa cha ge ko adu du golgappa sin moi ni pizza re ada kaina tau re ba jam thang cha ri ko da moi di samai na tholak pa je golgappa gumba de gi di kaina gumba pizza kai ka moi si ba jam pam je ba ko adu na matab su phang ra ba na pizza ka pizza ba nang re tu golgappa se lambi de ge na pizza re ko jam hang cha ri moi ni se Pasing kaya sudah. kya sura nang di Sodon thorau le. Cha thoi bia. Hau bra. Hawi. mani tu thang chen ro thana mani chen ta hau de ka Mana khone oro ko tai ni rumal jalo pura koi bua. aduga hujimu ko akhoi gi kabung sale be cheni se moi ni ang ko han ghare akhoi le heure ko ase mu ko mi du wari ne a thari no cha hamna ji chala si wari dum ja kuning nge di ja ninge ai ko pak tamu koi ba sange khoi ngang ani se pak to khoi ba phun ga ne na khoi chau no ko handogi pak tamu lai ne pak che ai ma bang ga bu de mu khak la me khoi da ga ko no ji si ga sang nge ko hen bi da ni pa dai ya ba pham ja yam no
ꯃꯐꯝꯁꯦ ꯐꯖꯩꯌꯦ ꯌꯥꯝꯅ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯁ꯭ꯋꯦꯇꯔ ꯂꯤꯠꯂꯒ ꯁ꯭ꯋꯦꯇꯔꯗꯣ ꯑꯩꯅ ꯉꯁꯥꯏ ꯁꯥꯏꯅ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗ ꯊꯅꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯏꯪꯕꯅ ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛꯁꯦ ꯍꯥ ꯍꯥꯞꯄꯤꯒꯦ ꯃꯣꯏ ꯑꯦꯟꯇ꯭ꯔꯤ ꯇꯧꯍꯧ ꯍꯥꯏꯕ ꯃꯤ ꯑꯃ ꯂꯥꯛꯀꯅꯤ ꯃꯥ Làm không để đâu đó. Ba phút ra cái này nè. Thôi con làm ra gì mà này. Máy. Mai bị mà. Tua. Phục thằng. Lưu tao gà nè, cầm ngoài bi nè. Ba. Nungai bener. Gue cuma ngomong. Jangan ngomong deh. Ngomong deh. Pak tahu he, pengen sih bukan apa? Tahu he. Ni mama pengen tahu he. Padahal itu dah pada lagi macam situ jare. Boleh apa? Lau hay là chỉ lau? Cái gì? Lau hay là chỉ lau này được không? Lau hay là chỉ lau này? Ishi. Lau ai chale, khơi chale lau đây lại giấu ra màn thấu ra cái này. Lau. Chúng nó đây nó chửi con. Mình sáng cái gì em ta đây. Lau. 사건 thôi mình đang cái gì à? 사건이 뭐라? 라 제게는 사무, 낭기는 사건. 라라. 라오. 아, 제가 동호회 할라시 라와래. 와래 라오. Ini rõ này hầu đây nè. Nó chạm nào vào cái đục của tao nó chết. Ủa, sao nó lại làm vậy nó bay cái đó lên nè. Rest hôm nay nào không mong của bông. Nó chạm. Cái đó. Rest hôm luôn rest hôm mai đây mới. Mà nó sao thằng nó có bút là cái gì cũng sao cái này.
ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯑꯩꯈꯣꯏꯁꯦ ꯀꯣꯏꯔꯒ ꯆꯠꯂꯦ ꯅꯨꯡꯗꯥꯡꯗꯅꯗꯤ ꯐꯖꯕ ꯍꯦꯜꯂꯤꯗ ꯄꯥꯛꯀꯤ ꯐꯖꯕꯁꯦ ꯅꯠꯇ꯭ꯔ ꯏꯆꯣ ꯅꯨꯡꯗꯥꯡꯗꯅ ꯐꯖꯕ ꯍꯦꯜꯂꯤ ꯍꯥꯏꯕ ꯄꯥꯛꯀꯤ ꯐꯖꯕꯁꯦ ꯑꯩꯁꯤꯅ ꯐꯖꯗꯦ ꯅꯨꯡꯗꯥꯡꯗꯅ ꯍꯦꯜꯂꯤ ꯌꯥꯝꯁꯤ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯒ ꯍꯧꯖꯤꯛ ꯆꯥ ꯊꯛꯏꯕꯀꯣ ꯑꯩꯗꯤ ꯍꯜꯂꯛꯄꯒ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯅꯀꯣ ꯎꯐꯨꯟ ꯆꯥꯔꯛꯄ ꯅꯨꯡꯁꯤꯠ ꯆꯥꯔꯛꯄꯗꯣ ꯑꯗꯨꯗꯨꯅ ꯏꯁꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯉꯥꯏꯍꯥꯛꯁꯨ ꯍꯤꯞꯄꯨꯔꯦꯕꯀꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯆꯧꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯗꯣ ꯅꯨꯃꯤꯠꯇꯨꯒ ꯂꯥꯛꯀꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯂꯥꯛꯑꯦꯕꯀꯣ ꯆꯦ ꯕꯣꯕꯣꯛꯅ ꯕꯣꯛ ꯆꯥꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯦ ꯇꯨ 야 엄청 그래 톡 해야잖아 작은 레이저로 사자 마나 깝바지 안 놓지 마 안오게 더 이제 그래 안오게 더 이네 마나 이거 고제 잡지 무지 그래 왜냐면 싱돌이고 막 재미면 아짜 잡 죽는 더 빌라자 에 맞아 싱돌이 나이도 되게 싱거려. 응 cây nhỏ nhỏ cây nhỏ nhỏ nang bobo cái nô đi xin à đồ cha đi xin à nang lôi đây nè tao đi xin nó đồ cha mà cả đồ cha đi xin lôi nè chấp khả năng mà xin đi cha nó phi lại nè hôm nay coi yani pha cái cha nó phi lại 나 그거래 봐마. 비죠 다 그래. 짜라 들었으나. 짜라. 스나노 짜라로. 지기 미디에 지금 멍 사갈래를 뭐 그거라고 니 셰프세 그거라고 니 들으실 이제 사갈래 진스를 포커로 토피라 괜찮나 비. ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯅꯀꯣ ꯅ꯭ꯌꯨ ꯌꯥꯔꯒꯤ ꯃꯊꯦꯜꯅꯦ ꯑꯗ ꯁꯤꯡꯖꯨ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤꯒ ꯍꯩꯖꯥꯡ ꯂꯩꯔꯦ ꯕꯥꯎ ꯑꯣꯏꯅ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯁꯤꯒꯤ ꯅ꯭ꯌꯨ ꯌꯥꯔꯒꯤ ꯄꯥꯔꯇꯤꯁꯦ ꯑꯗꯨꯒ ꯑꯁꯤꯒꯅ ꯕꯣꯔꯥ ꯂꯩꯌꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯒꯤ ꯕꯣꯔꯥꯅꯦꯕꯀꯣ ꯁꯥꯡꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯕꯣꯔꯥ ꯍꯧꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯏꯀꯣ ꯑꯩꯈꯣꯏ ꯏꯆꯧꯅ ꯅꯨꯡꯗꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯍꯧꯔꯒ ꯆꯥꯏꯌꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯎꯋꯦ ꯍꯥꯏꯗꯣ ꯑꯃꯨꯛ ꯍꯧꯔꯦꯕ ꯑꯩꯈꯣꯏ ꯏꯆꯧꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯟꯗꯣꯔꯦ ꯑꯩꯒ ꯑꯩꯈꯣꯏ ꯆꯦꯒ ꯍꯜꯂꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯛ ꯆꯥꯕ ꯈꯣꯠꯄ ꯉꯁꯥꯏ ꯎꯂꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯜꯂꯅꯤꯕꯀꯣ ꯉꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯍꯜꯂꯅꯤ ꯑꯩꯅ ꯗꯥꯏꯔꯦꯛ ꯌꯨꯝ ꯌꯧꯈ꯭ꯔꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯀꯥꯕꯨꯡꯁꯤꯗ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯊꯅꯝꯃꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯨ ꯊꯣꯏꯕꯤ ꯆꯥꯛ ꯄꯤꯖꯔꯤꯁꯤꯒ ꯃꯁꯨ ꯊꯣꯏꯕꯤꯁꯤꯒ ꯆꯥꯛ ꯄꯤꯖꯔꯤ ꯃꯌꯥꯝ ꯆꯪꯅ ꯑꯩꯈꯣꯏꯁꯤꯒ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯏꯆꯦꯁꯤꯒ ꯂꯩ ꯑꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯦ ꯇꯥꯟ ꯇꯥꯔꯤ ꯃꯁꯨ ꯅꯨꯄꯤ ꯆꯥꯛ ꯄꯤꯖꯕꯗ ꯃꯁꯨ ꯅꯨꯄꯤ ꯆꯥꯛ ꯄꯤꯖꯕꯒꯤ ꯇꯥꯟ ꯇꯥꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯅꯤ ꯑꯩꯈꯣꯏ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯨꯗ꯭ꯔꯥ ꯅꯪꯗꯤ ꯂꯩꯍꯧꯗ꯭ꯔꯣꯕ ꯅꯪꯗꯤ ꯑꯥꯗ ꯂꯩꯍꯧꯗ꯭ꯔꯣꯕꯅꯤ ꯎꯅꯔꯔꯣꯏꯗ ꯃꯥ ꯍꯧꯖꯤꯛ ꯕꯥꯏ ꯕꯥꯏ ꯇꯧꯅꯤꯡꯗꯤ ꯒꯥꯔꯤ ꯀꯨꯝꯊꯔꯝꯗꯥꯏ ꯇꯧꯒꯦ ꯑꯗꯨꯅꯦ ꯑꯗꯣ ꯆꯠꯂꯅꯤ ꯍꯧꯖꯤꯛꯀꯣ ꯆꯠꯂꯒ ꯑꯗꯒꯤꯗꯤ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯟꯗꯣꯏꯅꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯂꯣꯏꯁꯜꯂꯁꯤ ꯃꯌꯥꯝꯀꯣ ꯍꯟꯕꯩ ꯀꯨꯝꯊꯔꯦ ꯄꯤꯌꯥꯔꯒꯤ ꯄꯥꯔꯇꯤ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯄꯨꯂꯞ ꯂꯣꯏꯔꯦ ꯏꯆꯧ ꯂꯩꯍꯧꯔꯅꯤ ꯏꯆꯧ ꯂꯩꯍꯧꯔꯅꯤ ꯃꯊꯪ ꯍꯣꯏ ꯃꯊꯪ ꯄꯨꯟꯁꯤꯀꯣ ꯃꯣꯏꯁꯨ ꯃꯔꯛꯇ ꯂꯥꯛꯎ ꯅꯪ ꯀꯥꯞꯄꯤ ꯃꯆꯨ ꯊꯣꯏꯕꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯑꯩꯈꯣꯏ ꯕꯥꯏ ꯃꯅꯤꯡꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯥꯏꯁꯨ ꯐꯣꯇꯣ ꯀꯥꯞꯄꯤ ꯍꯜꯂꯦ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯅ ꯀꯧꯏꯕꯗꯣ ꯀꯅꯥꯅ ꯀꯧꯏꯅꯣ ꯍꯥꯏꯕ ꯈꯨꯠꯇꯣ ꯍꯥ ꯅꯪ ꯈꯨꯠꯇꯣ ꯀꯅꯥ ꯀꯧꯏꯅꯣꯕ ꯇꯁꯨꯅꯦ ꯈꯨꯠꯇ ꯁꯨꯅꯦ ꯅꯨꯡꯁꯤꯗ꯭ꯔꯥꯕ ꯃꯁꯨ ꯕꯥꯏ ꯕꯥꯏ ꯃꯁꯨ ꯕꯥꯏ ꯕꯥꯏ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡꯁꯤꯒ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ